Online Manipuri numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Jiribangi Mulbung Khulda Kuki Militant Singa KHUT THOKNABADA Kuki Militant Mari SIRAMLANI Tarungna Asok Apan Nonglamgani haina thajanari. Ngarang numidang pung 8:45 rom taba matamda Jiribam District Headquarter dagi kilometer 8 rom chatlaga laiba Mulbung Khulda Kuki Militant Singna bom amadi Nongmeina chingba kapsilaktuna akan mamongda landarakre. Maduna khul ngliba khunja volunteer singna khut handuna nongmai kapnabada yamdrabada kuki mari silamlagani aduga kuki militant Asok Apan nanglamgani haina thajanari. Pauche asina Mulbung khungi khunja kayadagi phangba paugi matung inadi ngarang numidang pung 8:45 rom dagi kuki militant singna bom amadi nongmai kapsinduna landarakhi maduda khul ngliba singna khudakta kuki militant singi maikaida nongmai kapsinduna khut hanki. Maduda kuki militant mari siramlagani haibasi chingnaba laiki aduga kuki militant taruk romna Asok Apan nanglamgani haibagi chingnaba lai haina phongdoraki khunja kayana makha tana phongdorakhibada Mulbung Khulda kuki militant singna nongmai kapsinduna attack tawrakhibaga matam ikan kanadana Tamenglong district ka Jiribam district ka lonabada lairiba Rajitpur amadi Faidol village dasu nongmai kaya marum kapsilaktuna attack chatharaki maduda su khul ngakpa singna handuna nongmai kapki masida natana Saijang village dasu nongmai kapsilaki adubu khul ngakpa singna faigak faina nongmai kapnabagi thabak chathakhibadagi kuki militant singi manungda chawna asi ana amadi Asok Apan yauki hairi nongmai kapnabagi thawdo asi thokraba matungda ngasi ayuk Jiribam district ki SP na luchingba police team amasu thawdok thokfamda changduna yingsinbagi thabak chathakre haina Sina hairi amaromda mafamdugi khunja kayana phongdorakpagi matung inadi Mulbung Khul asida numit kharanigi mamangda kuki militant singna maitai khul asida landarakpadagi maikai animakta nongmai kapna khiba aduda kuki militant kaya sikhiba adugi matungda hojiksu mafam aduda apum masagi manam namduna laire maduna nongmai kapna fam oiriba umangi saruk aduda kuki militant kharagi asibak chang laibadagi pumtharakpadagi namthiba manam asi namlakpa oigani haina chingnari hairi makha tarakpada Miyamna khongjang changsin bada niyom chumna changsin biu police ta nongmai kaplabadi Nongmeina hallu haibasi mayengni adubu ngasi fawa miyamgi khanduna tawdabani DIG Herojit Miyamna agitation tawba matamda nungna thomba nauri kapada yot kaklaga kapa police ki mathakta tear gas kapsilakpa yauna automatic firearm fawa sinaraktuna mi sibaya ba mawngda agitation changsilagliba si tawbiganu haina Manipur police ki DIG range 2 gi thawpuriba and Herojit maidaina miyamda appeal tawragli Ngasi Superintendent of Police DIG gi conference hall da pangthokiba paugi mifam amada wafam asi phongdola duna Herojit maitain hai Manipur da police department na tawriba si law enforcement tawba amadi order maintain tawbani chingkhong chingya dasu police personnel singna choba thodang lawringai cherak asida agitation kaya lagliba sida normal oiba mawongda hanagi agitation tawba dudagi henba mawong sing chathaba thingnare mi sibaya ba mawongda nungna thomlakpa nauri kapada yot kaklaga kablakpa police ki mathakta tear gas kapsilakpa amadi automatic firearm fawa sijinnaduna agitation tawbagi thawong asi tawbiganu mamangdasu khavai soida police ki maikaida nongmai kapsilaktuna police sokpa yauki Masida natana kakwada agitation changsilakpa mioi singna nongmai kapsilakpada police ki gari singda panduna amangata kaya thoki khongjang changsilagliba mioi sing thengnabada nongmai kapsilakpada handuna nongmai kaplamba tarabadi micham myam kaya Asok Apan thoklamba yai masida natana khongjang changsiliba mioi kaya su siba yai police ki maikaidagi kanaguma mioi amata Asok Apan yahoningde adom oinamak yamna balance pirakpa matamda anti riot exercise tawbada mi kaya Asok Apan yarakpagi pau phangbada nungaitaba fawi loinana miyamna apama demand tawba matamda yamna democratic oiba mawongda tawbiyu public property manghan takhalamba miyamda ayetpa ka hena pirabadi anti riot tawrakani Manipur police ki personnel singsu leiba asigi citizen ni aduna khongjang changsinbada balance oina tawduna police ta atamnana soknaba thabak tawbiganu irang mafamdagi khudakta live coverage tawduna miyamda mipaiba poknaba irang sagatpagi mawongda tawbiganu khongjang loi singna mi siba yaba mawongda protest tawba protest kanna tawramlaga civilian marakta chinsinduna punna sokpa yaba mawongda thabak tawriba asi tawbiganu khut halakpa matamda afaba amata oinaroi nongmai kaplaglabadi Nongmeina hallu haibadi mayekni adubu ngasi fawa miyamgi khanduna tawdabani police marakta su asoiba adumak yauramba yai khongjang changsiliba marakta su asoiba kaya su yarongani adubu kawa maikaigi ima ibel singna police ta mateng tawbiba asina miyamna su mateng pangbiduna pamdaba tawdok thoktanaba honaminasi haiki makha tarakpa update Pung kun marigi general strike kawa maikaida mapung phana chathari pamdaba thodok thokpadi leitri Imphal West district ki kawa naurem lekaida khongjang changsinba mioi sing lakshinaba honabada security force singna yumlakta tear gas cell sing kapsin bagi thodok mari leinana rimsta aruba fibam dalai kanaduna leiribi Sangita naurem gi pibuk nungda naupuriba angang leikhidabaga loinana semkiba joint action committee against the brutal killing inhuman action
by the security forcesna ngarang ahingdagi hoduna Manipur pumbagi kaukiba pung 14 ki total shutdown mapung phana chathari. Total shutdown asigi manung chana National Highway 102 Imphal More lambi paringi tongan mafamsingda lambi thingbagi khongjang masing yamlaba miyamna thoraktuna khongjang changsilli. Maru oina Singzamai Waikhom Leikaidagi hauraga Nongpok Panthoibi Laibung mapa phawbagi lambi gi saruk asida khwaidagi henna total shutdown gi khongjang kanba yabadu oikhi. Masing yamlaba miyoi kaya thoraktuna lambida uwa paisinbada natana gari tier amadi uwa sing paisinna lambi thingbagi khongjang changsili. Adum oinama khongjang changsilingai manungda pamdabagi thodok thokpadi paudi laitri loinana security force singnasu ngak senduna lairi. Amarom total shutdown asida ana layeng dharma karmana chingbasing oinadi komthokli panba yabadi thasigi taraga mathoida miyamna khongjang changsinbada security force na khongjang loising laksin naba tear gas cell sing kapada madugi maikhuna sokpadagi Naurem Sangita rimsta pukhattuna laikana khibani. Madugi matungda mahaki pibuknungda naupuriba angang adu ngarang sina pokpagi adubu thawai yaudraba angang nupa adu khoisaunaraba kakwagi miyamna Singzamai police station gi gate thamjinduna ngarang akanba khongjang changsinki loinana hojik fawbada police station aduda thawai yaudraba angang adugi hakchang adu lairi hairi. Makha update da National Highway 2 da thong thugaiba oil tanker da nongmai kapsinbada chenaba UKLA gi finance secretary Assam police na fare. Manipur miyam gi lifeline oriba National Highway number 2 Imphal Dimapur lambi paring da lairiba Saparmaina thong da bom pokai handuna akai atoi thoan kiba amadi National Highway 37 Imphal Jirbam lambi da oil tanker sing da nongmai kapsinbagi thogdok kaya da chenabani haiba United Kuki National Army UKNA gi self style finance secretary Chuchanpur dagi LS Joseph Chongloi Assam Police na state adudagi ngarang fare hairi. Assam Police ki paugi matungina Assam Police ki special task force ki team amana ngarang Guwahati gi Basista Police na station na konba Beltola gi area da khulai paiba miyoi khara leiri haibagi akaknaba pau phangmadagi thiba humbagi thabak haukiba September 12 gi numidang da chathabada Churchanpur dagi LS Joseph Chongloi 33 hairiba UKLA gi luchingba asi faba ngamkhibani hairi. Faraba LS Joseph Chongloi asi Manipur amasung Assam gi ngamkhaida lona yadaba thabak thoram sing chathabada chenai haina Assam Police na marar siri mahaki mathakta case ama lokhatuna makha taba thijin humjin bagi thabak lokhat khre hairi.